ngasi phongkiba tungan tungan ba Manipuri sipungsing amasung thokiba thodok wathoksingdagi maroibi ipausing myamna thamjagi ahanbada Chief Minister N Biren Singhal Facebook account gi thagalakpa amasung video footage sangdang myamna thamjagi international football player ngangom Bala Devi makpu Manipur Police Inspector ra appointing tawrodana ikai khumno oikhre loinana Indian football team gi goalkeeper elangmam panthoisu maksu facilitate ngasi toukhre Best goalkeeper of India. Best goalkeeper. Emerging player of the year. Player of the year mango best goalkeeper. Oh, player of the year sudah. I am Bala Kausei, aduga professional footballer ne ai samak aduga Manipur Police Club tai samak jik sanajari aduga Europe ta ahan boina nupi dagi nupa dagi sanabasi aina ahan bani aduga ngasi ai koi Chief Minister koi Sri N Biren Singh amadi officer singna aigi warm welcome tawbiba best tv dagi numisda yamna nungaiba harau te yamna poksei maramdi aikoi football haibasi yamna individual nataba aikoi grouping oiba team oibunina aikoi state government na oire adagi any thaba ma changbada kitang wabagi awabsi mayomne tawbutabu aikoi honorable Chief Minister na koi grouping individual amata khayutana sanarishing magi chanaba thakta matungina state government na Tabak PBF se hainingai leitana thagacheri aduga sports ta aduki matik akoigi thawai aksang yauna motivation pibiduna player singbu kadai na kadai pawba yobiya dagi haiduna thabuk poire adagi player singbu encourage to bibosi hainingai leitana thagacheri miyam gi Chief Minister ni haina birba awum biren bo hainingai leitana thagacheri aduga matung tarakpadasu miyam gi seba tawbiduna Manipur asibu changba michang thongna leba Manipur ma henbiyo haidana ainasu aigi side gi haije Makasa tharak poina to pamaruibi pausung memna tentak na thamjage DM University gi mahiroi kya gi career mangma yabi gi phibam lakle akan makhongjang sangsilagani mahiroi sing DM University gi administration authority sing amadi oja sing gi marakta sayena pa kya thokpana maramoiraga oja sing class lawroi habi gi decision lawkhibana maramoiraga ngasi DM University asita tamliba mahiroi kya gi career mang gi phibam amada lairi hana University asigi PG mahiroi sing gi makedi fongdorakli maram maduna akan makhongjang kya ma sangsilagane masida mahiroi career gi khanbiduna Manipur miyam amadi mahiroi lupsinu support tawbi waiki Hiramasi gi matang na DM University gi PG mahiroi sing na sinduna University asigi DM College of Arts ki campus ta pawgi mifam ma pangtokre pawgi mifam adura University asigi PG mahiroi lauremam loiren ton maitena fongdorakhibada UGC nom gi matungina even semester second amadi fourth semester asi June phawde exam tawduna loigedabani aduga or semester first semester amadi third semester sina December phawde exam tawduna loigedabani adubu DM University oinadi first semester amadi third semester oiba matam first semester amadi third semester loiba matam yorba phawa first semester gi session hawba ngamdaba amadi third semester gi session hawba ngamdaba admission process phawa tawduna ngasi January gi saising taraga mapan yorba phawa leiba sini masina mahiroi singi semester amadi DM University na backlog ta lehale mahiroi sing career manggi phibam da leiri swaiki atopa pawmana Germany Ukraine tank sing thajin bada tab takhiba gi damak Zelensky na pen ba phongdor khre swadi
German hauzik Russia amadi Ukraine gi lanfam asida Ukraine kulai kai hena mathau taraklaba matam asida German gi khwaidi gi nauba Leopard tank sing thazilakpada yamna delay tawbagi mawong adubu Ukraine gi president bi Zelensky na akan mamawong na piyanaba madi nuwaitaba phungdorkhre Ukraine gi thadorak report amada hai US na leba sigi our tank sing thazilakpugum Berlin na su athubada Leopard tank sing thazilakpum thokpani Hiramasi matangda Zelensky na video link ku thangna laiba ki miyam na piba warol amada hai thabak pangthuk matamda theng thana pangthuk gi matam amadi amaga sangdamna dana thabak tobi gi matam haiba amaga lei kanaguma khrana hai kanaguma khrana tengsing pirak lagadi mahak na su tengsing pigadabani asiguma wapum si matam goina pangthuk kadaba thabak singni adubo hauzik siraba lan gi matam sidadi German tengsing thajalakpada yamna delay tobi gi mong si pende Asigumba German gi khongthang asi asumba lalong amagi khongthang na ti haina lawi haidi Zelensky na akan mong da laman khumning bi wakhalon na phongdorakpada Crimea si Ukraine gi lamni masu amu hana lokshin bi apamalai Crimea si kumsing English ngani ga taraga mari da Russia na namduna laukibani masu gi damak maki mapang ori benungsup gi lebawk sing na apaba makal gi hen bukulai sing piraktuna Crimea bu amu hana handokna bi mateng pangbina basu pungning sing silakli Makasa tarak po na ngasi hoye lan paugi editorial kalam mayam na thamjage. Olel da police na pusilaki basing pirak basu pirugada basu fagalo. January taragataru English ngani ga kungo humdoi ga ayukta kaksing district police amasum district police sigi command personal singna yamlaba illegal drugs sing mai pang fakre. Kilogram ama hienwigi heroin number 4 amasum WY tablet lising taradusu lanai miyu amana natragana kharana purakhi basnati matam gragi mamani gi police ki more commando post ATS tarokhiba kakshin commando unit ki halbidar amana lusingba personal mangana purakhi bani personal singdo more degi khabai suida leiba special commando unit transport awdegi tholakpada yam khrabi illegal drugs sing adu puraga tholakhi bani Uniform shelaga masada issue tawa service nomination pairaga department gi gari Maruti Gypsy da tonglaga lakhibani makoina purak illegal drugs sing duga kona na makoi manga hakthingna fotkribani fagat phamthui maramdi house lengang na Manipur gi mei ka drugs sing maru phang mutana bigi panamda war on drug ki campaign yamna kana sangsilaktibani lan asigi mangjil thaba lanmi sing oidiba police amasu makoi command personal sing illegal drugs sing fagat pa haibisidi asana tabani fagat phamthui Makata na su hek theng narakpada phagat khigadabani phaba ngamna basu khona khigadabani thoidok hendok na yamlaba drug sing adu makoi mangana puraklagani haibigi sapsaba paw mongjong na phangba ngamkhriba pawdu pibinaba mi sourceman leijakriba adumaksu thagani ni hak theng na phagat pa ngamkhriba kaksing district police amasum command personal sing thagat pigadabani Pawning thagot pigadabani police marshal oirabusu kusu kulai matik sana pairaba mioi manga degi overpower toraga phabani personal manga dunu yamlaba illegal drugs sing adu puraga lakhibada siek tawnaba khamara khamlamdana nanthoktu senkibani adubo sapsaba paw phangmodegi ngai dunu lekhiba timna tanraga palelgi kaurok pokpida leiba St Joseph English School mamawtagi fakhibani makoina purakhiba drugs sing adu garida yauramdabadagi khungul lirakpada labukta hundoklamle hairakpadagi hundokphu mafam takalaga phagatkhibani phagalabanina NDNPS tungan section singi makhada regular case FIR ama lakhale case singi matuina January 13 English ngani kungum doida Thawbal gi Chief Judicial Magistrate CJM gi court puthorakre case singi mari leinaba amasu mathau tabi investigation gi dam investigation officer ayog gi meki digi court numit 13 gi police custody remand player thorakre court nasu player sida ayaba pikre Pabadagi na case register tawduna lokhatpa court puthokpagi thabak singsi tawdaba yadraba thabak ngaktani adubo haujuk lakdibu wapumdi thawdoksigi investigation gi matangdani maramdi pharaba mokoi mangada ahanba sataba preliminary investigation drugs singadu moreda miyoema na pirakpani lilongda leiba miyoema da pigadabani habanina drugs singasibu pirakpa miyoidisu fagadabani amasum khushinagadabani hariba lilongi miyoidisu phagatgadabani makoi anidisu phagalaga wangpang satharabadi Thawdoksida punna sienaba miyoy kayano drugs sing asigi asing mapu kanano haibadasu khangmangani drugs sing ana pubagi damak phagatpada yawkhiba lupa lising marfu pira I hairibadu helambasu yari aduga moredagi palel phawbagi marakta leiriba khuding thabigi permanent vehicle check post plan thoklaga lakpanina Assam Rifles ki personal kharasu sienabra haibisu khangdokadabani pubibegi pirakpa shield yambra
ꯃꯈꯣꯏꯗꯁꯨ ꯈꯔ ꯄꯤꯔꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯆꯦꯟꯅꯔꯤꯕ ꯄꯔꯁꯣꯅꯦꯜ ꯃꯉꯥꯃꯛ NDNPS ꯑꯦꯛꯀꯤ ꯑꯍꯛꯄ ꯁꯦꯛꯁꯟꯁꯤꯡꯗꯒꯤ ꯂꯤꯠꯇꯨꯅ ꯆꯦꯟꯈꯤꯗꯅꯕ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯀꯗꯕꯅꯤ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯈꯔꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯗ꯭ꯔꯒꯁꯤꯡ ꯍꯛꯊꯦꯡꯅꯅ ꯐꯒꯠꯈ꯭ꯔꯕꯁꯨ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯂꯤꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯊꯕꯛꯁꯤꯡꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯆꯦꯟꯅꯕꯒꯤ ꯊꯧꯗꯣꯛꯁꯨ ꯑꯍꯥꯟꯕ ꯅꯠꯇꯦ ꯀꯦꯁ ꯑꯃꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯣꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯒꯤ ꯆꯩꯔꯥꯛ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯆꯥꯔꯖ ꯇꯧꯔꯤꯕ ꯂꯣꯒꯤ ꯁꯦꯛꯁꯟꯁꯤꯡꯗꯨꯒꯤ ꯃꯈꯥ ꯄꯣꯟꯒꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯔꯒꯤ ꯍꯩꯁꯤꯡꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯒꯤ ꯀꯦꯁꯇꯨꯗ ꯍꯥꯟꯅ ꯔꯤꯐ꯭ꯂꯦꯛ ꯆꯥꯔꯖ ꯇꯧꯔꯝꯗꯕ ꯃꯔꯤ ꯂꯩꯅꯕ ꯂꯣꯒꯤ ꯁꯦꯛꯁꯟꯁꯤꯡ ꯐꯥꯎꯕ ꯀꯣꯔꯠꯅ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯃꯗꯨꯒꯤ ꯃꯈꯥꯗ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯆꯩꯔꯥꯛ ꯐꯪꯍꯟꯕ ꯐꯥꯎꯕ ꯉꯝꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯌꯣꯒꯤ ꯃꯥꯏꯀꯩꯗ ꯑꯍꯣꯕ ꯁꯤꯊ ꯅꯥꯟꯊꯕ ꯂꯦꯞꯁꯦꯁ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯇꯕ ꯑꯃꯁꯨꯡ ꯃꯣꯔꯦꯜ ꯌꯥꯎꯗꯕ ꯄꯔꯁꯣꯅꯦꯜ ꯈꯨꯖꯣꯛ ꯑꯃꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯕꯨ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯥꯗꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯍꯜꯂꯧꯒꯗꯕꯅꯤ ꯆꯠꯊꯔꯛꯂꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯀꯦꯝꯄꯦꯟ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯃꯛ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯝꯒꯤ ꯊꯕꯛꯁꯨ ꯄꯨꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯕꯁꯨ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯃꯁꯥꯒꯤ ꯃꯊꯧꯗ ꯀꯕꯨꯏ ꯀꯩꯑꯣꯏꯕꯒꯤ ꯎꯇꯣꯡ ꯑꯍꯣꯕ ꯑꯣꯏꯍꯜꯂꯕꯗꯤ ꯎꯠꯇꯒꯤ ꯍꯥꯏꯖꯤꯟꯕꯒꯨꯝ ꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯉꯁꯤꯒꯤ ꯍꯣꯌꯦꯜꯂꯟ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯊꯝꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯎꯟ ꯃꯄꯩꯅ ꯅꯟꯕꯗꯒꯤ ꯃꯤꯑꯣꯏ 9 ꯁꯤꯈ꯭ꯔꯦ ꯇꯤꯕꯦꯠꯀꯤ ꯈꯥ ꯅꯣꯡꯆꯨꯞ ꯊꯪꯕ ꯂꯝꯗꯝꯗ ꯂꯩꯕ ꯆꯤꯡꯅꯤꯡ ꯁꯤꯇꯤꯗ ꯈꯪꯍꯧꯗꯅ ꯆꯤꯡꯊꯛꯇꯒꯤ ꯎꯟ ꯃꯄꯩ ꯆꯦꯟꯊꯔꯛꯄꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 9 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯅ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯟ ꯃꯄꯩꯁꯤꯡ ꯆꯦꯟꯊꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈꯤꯕꯁꯤꯡꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯃꯗꯤ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯆꯥꯏꯅꯤꯁ ꯒꯚꯔꯟꯃꯦꯟꯠ ꯇꯤꯝ ꯑꯃ ꯃꯐꯝꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯑꯦꯖꯦꯟꯁꯤꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯆꯤꯡꯊꯛꯇꯒꯤ ꯎꯟ ꯃꯄꯩꯁꯤꯡ ꯆꯦꯟꯊꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯂꯣꯀꯦꯜ ꯃꯇꯝꯗ ꯄꯨꯡ 9 ꯇꯥꯕꯗ ꯃꯥꯏꯟꯂꯤꯡ काउंटी पाई विलेज मेदोंग काउंटी दौसोंग तनेलगी एग्जिट की मरक्त लंबी सेक्शन थोखिबनी उन मपैसिंग सिंथक्तगी खंगौदना चेंथरखिबदुना मरम ओइदुना मियोय क्या गरी क्या पंदुना लेखि थौदो अदुना मियोय क्या थीब खंखिद्रबगी हाइबगी मतंग ऑप्शनल ओइबा अकुपसिंग थादुरक लेथ्री लोकल अथॉरिटी सिंगना अहिंग सुपना रेस्क्यू मदी रिकवरी सिंगी थबकसिंग मदी लेनना मियोय चाम 93 अमसुंग गरी 19 थाजिंखि सोहाइदे लोइसलकपोइना तेंदक पतोप पावमनम रिपब्लिक डे मंगोइनन एंटी इंडिया ओइबा वहाई क्या इरम थेंगरे पुलिस न मुथखरे लेबासिगी रिपब्लिक डे मंगोइनन लेबासिगी कोनुंग न्यू दिल्ली की तुवान मफम खरदा खालिस्तान जिंदाबाद हाइना फकलांगसिंग इसिलम मदी एंटी नेशनल ओइबा स्लोगन क्या इसिलम थेंगनखरे हाइना दिल्ली पुलिस न फोंदोखिबगा लोइनना मुथखबगी थबक सथखरे सोहाइदे अदो हौजिकुइनदि म्याम पावसिसु मतासे लुसिनजरगे अमसु म्याम पुन अनौबा अपडेट ngamiनसि